Loyalam E-PAO tabi bakutima po hitram susmitana namitangi po pizari aham dapat headline. Ccpurdagi Nupi ani Assam Policena Lupa Crore Ccpurdagi Drugka Konana fare. Ccpurda handakta semki ba MNF-IM Mizoram gi MNF na masak khangde haina phongdorakre. Nupida Karan Taruba AR Police na fare. Pau sandona pijari. Ccpurdagi Nupi ani Assam Policena Lupa Crore Ccpurdagi Drugka Konana fare. Tha asigi kolumdoigi numidang waramda Assam amasung Mizoram gi lona badaleriba Dolai Police Station gi manung chanba Assam gi Dokla Khal Border Outpost ki mamangdagi Assam Police na Bolero pick truck amadala khiba Ccpurdagi miyu anidagi Lupa Crore Ccpurdagi value oigada bayamlaba Drugka Konana fare hari. Pau asina makatari badi akhanaba pau ama phangwadagi jathakiba operation aduda yamlaba Drugka Konana farba miyu ani adudi Ccpurdagi lamkadagi Samuel Lungdim chahi kuntaret apopa lekhidraba Jampau Lungdim amasung khul adumaktadagi Andy Kuki chahi kuntaret apopa Khaipai Kuki kawi miyu aduna Bolero pickup truck AS01 PC 8976 ta tonglaga yamna chingnaningai oiba mawngda lakpadagi Assam Police ki kambu aduna khamlaga check tawki loinena gari aduda akhanaba design toba aronba chamber amada losilaga puramkhiba tablet piece lak manga phagatki hari yamlaba drug sing adu tongan ba amubu machugi polythene bag kontra da ningthina pack tawduna puramkhibani faraba polam sing adu black market ta Lupa Crore Ccpurdara hengani drug detection kit na Makoina puduna lakiba sing adu methamphetamine tablet ni hab confirm tawkhrei yamlaba drug sing adu independent witness ki mamangda seize tawbaga lunna drug sing adu bu puthok pusin toramba gari adu busu police na phajengkhrei faraba miyoy sing adu wahang pahang chathabada yamlaba drug sing adu Ccpurdagi purkhibani loinana drug sing adu Akasar district ki tonga mampham singda chaithokhinabani haina confirm tawrei thodogadugi matangda Kasar gi SP Mumal Mahatana haikibada farba makhoi sing adugi mathakta police na case ama register tawbaga loinana drug lalonbagi network asida chenari ba sing mapung phana phaganaba investigation gi thabak chathaba haurei miyoy sing asigi mathakta aingi oiba akanba thabak sing lokhatkani hari Ccpurda handakta semkiba MNF-IM Mizoram gi MNF na masak khangde hain hairakhrei Manipur gi mapung oina Ccpurda leriba Mizo sing yauna Mizoram gi Mizo singa punsilaga apunba Mizo gi oba platform ama sagana ba handakta Ccpurda semkiba Mizo National Front Integration Movement MNF-IM ama si Mizoram da main opposition party oriba Mizo National Front MNF na masak khangde hain phonbokhrei Ccpurda Mizo National Front Integration Movement asi semagi matangda makhoida knowledge amata leite amasung front asi semaga mari lenena makhoida mangjongna khanarabasu leite haina phongdokhrei Mizoram gi main opposition party oriba Mizo National Party gi statement amana haribada Mizo National Front Integration Movement asi September 15 da Ccpur form tawki haina press release amata thengnare adubu hairiba front asi semagi matangda Aizol da leriba Mizoram National Front General Headquarters ki knowledge amata leite loinana Mizo National Front Integration Movement asi makhoiga mari amata leinade Mizo singi unity amasung integrity gi pandamda form tawriba MNF-IM hairiba front asi semagi matangda makhoida kari amata khangalamba amadi khangalamba su leite haina MNF ki secretary B Lalhaman Gaizaluna thadrop chirolamana hari Panba yabadi Mizo National Front Integration Movement asi Mizoram gi makhada Naga sing yaudana single administration amagi makhada Manipur gi chingi area da khundariba ethnic Mizo sing asi amata oina punsinnaba natraga Indian Constitution gi makhada separate union territory ama sembagi pandamda September 15 da Ccpurda linkhakhibani MNF-IM asi politician MNF ki former underground personnel sing intellectual amasung North Mizoram Jaleriba civil society organization singa hana mangjongna tanaramba matungda form tawkhibani nauna form tawraba front asigi president Larharu Ala vice president ka Singha ka treasurer da Manga amasung secretary da Dem Khawasikani hani hari maragasida Ccpurda leriba Mizo People Convention ki president ke Larvi Yasna national media da phongdokibada
Chuchampurda Mizo National Front Integration Movement Koba Front ama semle haribase makhoigi knowledge lete loinena masiga loinena leriba civil society singda hana tanarambasu amata lete haina phongdokrai Mizo National Front ki maikadegi Chuchampurda nongna semliba MNFIM masakhangde haina phongdorkiba asida MNFIM gi maikadegi hausu phawba makhoigi oiba statement amata phongdorakpa letri Nupida Karan Taruba AR Police na fare Hauki baleba kupa numit ki nutheda Ukhrul district ki Phongrai tangda piklibit nupi macha anida Karan Taruba Assam Rifles ki jawan amba Ukhrul police na fare hari Pao asina makata na hari bana AR asina Karan Taruba nupi macha ani adugi chahi tara amasung tara mathuigi longani Thaudo adugi matangda witness sing na hari bana nupi macha sing adun lambi da chatlinge da AR gi jawan aduna makhoi anigi manungda amabu mahakna thorakhiba Bolero jeep adugi maningda nampuda chingsina bhonaki Thaudoga da manak nakpada leriba miyam sing chensilaktuna kari tawrabano haina yengbada angang nupi macha ani adu yamna pakhatna AR gi jawan adu da khut thinuna kapki AR gi jawan adu nisha yamna ngawman khiduna ningthina chapa phawang amdri Thaudoga du mari lenana nungthel pung amaram tabada Ukhrul police ki kangbu amalaktuna January ba Assam Rifles ki jawan Madan Singh Faraga police custody da thamduna kidnapping case ama register tawduna investigation thamba hokrai Paugi marak thatna Loyalam E-PAO tabiriba khudimagna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adom sumateng pangbiyu Rims ki Dr. Amasong MS ta uripok apunba loop amadi uripok nupi loop na point tara yabab suggestion sing thabak to onthopirak na babising khrei Haukiba numit kharani ki mamangda Rims Hospital da pamdaba thodo kaya thokibana maram oiraga micham mayam maru aina laita laira singna hospital asida analayang ki khudong chabaloduna laglamba adu jingnaba hangoiba kizaba poklakpa adu kokhanaba uripok apunba loop amadi uripok nupi loop na Rims Hospital gi director amadi medical superintendent ga phaminaduna miyam gi dama kathokpa hospital oinaba uripok apunba loop amadi uripok nupi loop ki maikadigi point tara yawba suggestion thabak to onthopirak na babisingkhre haina uripok apunba loop ki Publicity Secretary Jingthangna Press Thadrok Pachirol Sin Hari. Gerald Sigi Matung in Rims ki Director Amasung Medical Superintendent Pisan Kiba Pointara Adudi Rims ki Staff Doctor Amadi Peasant Party ga Apaba Mari Lenaba Communication Gap Laitanaba Honaba Doctor Nursing da Soft Skill gi Course Ama Rims Authority Net Biba Rims Hospital gi Media Cell Spokesperson PRO na Matamatam gi Thogok Wathok Thorakpada Miyam Khanganaba Media Briefing Tauba Rims Hospital gi Security Arrangement Asi Review Tauba Rims Hospital na Pidiba Facility Sing Miyam Khangnaba media da matamatam gi happy loinana Rims campaign manung screen board thelaga thambiba senior specialist Dr. Singh nungtigi natrabastu week amada ahumlak marirak patient party go unahanba parking arrangement ningthina tabiba emergency ward trauma center da matik chaba medical officer amana station tawduna supervise toba Rims bumyam gini khalaga UAN natraga UNAL amadi Rims authority ga coordination thamnaba amadi Rims ki students singda discrimination torokpa amadi social insecurity lerak matamda UNN natraga UNAL amadi Rims ka punna thingnamina ba haiba wafam sing asini hari PLA gi Nifutares tuba mapok kumon thoram pangthokrai ngasi September 15 sagol san numit asida PLA gi Nifutares tuba mapok kumon thoram Manipur amasung Manipur gi wangmada leriba PLA amasung PLA gi unit department station kudimakta pangthokmina khre haina RPF ki Deputy Secretary Publicity Rowan Kumana Thadorok Cherolamana Hari Cherola sina makhatana haribana RPF ki Central Bureau ki makhada laiba division singi mafam singda PLA gi Nifutares tuba mapok kumon ngamari lenena flag Festun amasung star na chingba thetuna mafam adugi miyamga punna thoram pangthongminaki numit asigi mapung oiba thoram di party gi firal da ikai khumnaba utuna imalaiba ki damak thawai katkraba athoba singi mafamda kok noduna ikai khumnaba utki loinana ikai khumna jaraba RPF ki acting president ngowna Manipur gi miyamda piba yafa paujil pithokpana maru eba thoram oiki aribada haribana PL gi Nifutares suba mapokumon gi paujel asina Manipur da yalhongai digi khundaminari ba purupung namakta amata oina punsinduna iribak miyam gi damak hena mangjil thana kathopangamba nungsi chana na hingmina ba amasung mai pakpa purupangamba oirasanu haina iricha singda thamjari haiki Manipur lengakna handak lamgi matangda thokiba notification aduna irang thoknabagi baton tawba oina thokani haina UNC na phongdorakli Manipur lengakna handak lamgi matangda thokiba notification aduda Article 371 asi
nathairamlaga thokibana ain gi thongda unconstitutional oire maram aduna land resource department na policy asi amuk hana yengsinduna article 371C gi provision sing ngakna chatuna tribal singe hak ikai khumna biu haina United Naga Council UNC na Manipur lenga ki puni chingsilakli ngasi UNC na thadorok pacherola sina hai land resource department na September 19 da thokiba notification asi Manipur da lam leiba yon baga mari lene adubu Manipur gi chingi lam da leriba tribal singe ngaklo oiriba India Constitution gi article 371C gi makhada yauriba special provision asi gi mayokta oina thoklei Chingi oiba matang asida Hill Areas Committee gi makhada legedabani haina India gi hanigi President Dr. V.V. Giri gi Inglising amaga chamapan humdrani thoida thokiba order amasu laikre hari Cherola sina hai traditional gi oiba lamgi chanabi asi chingi lamda maming tagini MMRN LLRA 1960 gi makhada More Chuchampur Chandel amadi Khopumgel Valley gi tampaki mafam kharada chanabanatana chingi lamsing asi leiba yonbagi ain natraga logi chana kangno daite tribal gi lamsing asi furup sagai Chief natraga kanagumba amana mapu oiba yai tawbatabu traditional amadi customary gi chanabi matung ina oigadabani maramaduna notification asi Manipur gi chingi lamda leriba travel furup natraga Traditional travel land rights ki ayaba natraga tanaram dabana state pumada chanaba tarbadi maduda chawno irang thorak nabagi baton tawba oina thokani maduna mari lenaba department hariba notification adu kakthlaga amuk hanna yengsimbiyu constitutional provision article 371C gi makhada chayet nabal leitana ba honabiyu haina UNC gi cherol aduna khangalakli matam chana layeng bangamdaba Dr. Dandi Piyu haina wakan mifam chathakhrei Matam chana layeng bangamdaba Dr. Athubada Dandi Piyu Rims ki amot palokthou Rims pu mihatpung onthokanu hospital da agitation gi chanabi thambe yaro Rims ta maram chadaba misi ki daita Rims ki authority na pugadabani haina JSC against the unnatural death of nongthomom ningol chingsubam manchu amasung lilong chajing apunba mera pai bilup na sinduna ngasi lilong chajing da wakan mifam chathakhrei Wakat mifam aduda lamdam adugi nupi kayana saruk yakibaga lonena tongan ba play card kaya su sizinaki. Wakat khongjang aduda saruk yakibi nupi amana phongdorok kibada. Dr. Singh na ningtina layeng bidabadagi asi ana yauriba imungda Rims ki authority na ongkhatuna thabak torokpasi nungaite. Misi asigi matang da semkiba JSC na misi asigi achumba marima khong khangdonaba haizabada tabidrei. Rims ki doctor unanaba honabada phangdrei. Hauzik asiba masalaudri Asi ana yauriba imungda Rims authority na ongkhatuna achumba saknaba hotnaba yaningde Prajagi wakatpham asi laitrabra haina wahangki wakat mifam aduda saruk yakiba laikhidraba tingstubam ongbi manjuki manebokna manju laikhidaba numit aduda mahakna Rims hospital da thengnakiba sing amasung hauzik laikhidrabagi yumda thingnariba phibam kayagi matangda phongdokhi Paugi marak thatna Loyalam E-PAO tabiriba kudimakna channel asibu nungsibiduna like amadi subscribe tawbiduna subscriber masing hengat hanbada adomsu mateng pangbiyu Arubada maruiba pa amuka hana pizari Ccpurdagi Nupi ani Assam Police na Lupa Crore Ccpurdagi Drugka Konana fare Ccpurda handakta semkiba MNF IM Mizoram gi MNF na masak khangde haina phongdorakhrei Nupida Karan Taruba AR Police na fare Matang asida Loyalam E-PAO na namitangi pau bibil lazare tabiri bakudi mapu amuka hana kurumjani